Incredible Story Manipur na ngasisu aigi nungsiraba viewersinggidamak 2018 da release tawkhiba horror mystery da base tawba The Boat ki movie puduna laksari. Movie asina fangkhiba rating khara pallabada IMDb rating da 10 gi manungda 5.7, Just Deal da 5.6. Fare adudi mayam movie asigi samlappa wari pandabida movie romda oina mai onsilasi. Movie asina horakpada aikoina John kouba nupa amabu uba fangi. John na nga faba chatnabagidamak magi leifam adudagi thoklaktuna magi boat macha adu tawduna samudrada asum laami. Adubu ngaihaki matungdadi mamangda hana amukta tawkhidriba mawongda magi akoiba adu leichin yamna kanna thajilaklami. Maram asina magi akoibada leiriba pungnamak kari amata uba fanglamde. John karisu upai leitraduna adumak leichin marak aduda magi boat macha adu tawduna paklaba samudragi iyai mathak aduda adumak leirami. Pung khara asumna wana leiraba matungda John na leichin marak aduda arapada karigumba amabu urami. Asumna munna yengsiluba matamdadi mana leiriba adudagi khara laptakna chawraba boat amabu leiriba adu urami. Achauba boat adugi manakta jausilakpa matamdadi John gi masada aduki matik yamna angakpa ama faurami. Madudi chawkhraba boat adugi manungda miyoiba amatabu leibagi mami uba fangamde. Asidagi John su boat adugi manungda sangsinduna kari karibu yauribano haibadu yengba pamlami. Yona magi boat macha adu achauba boat aduda thaurina tawduna yamna chetna kisanduna thamami. Asigi matungda achauba boat aduda amu karaklami. Boat aduda karakpa matamdadi yamna angakpa haibadu oirami. Chawkhraba boat adugi manungda asum jengakpa matamda kanagumba miyoiba amata thegnaramde. Adum oinamak mafam aduda yamna fresh oiriba mana masing kaya amasu leirami. Masina taklibadi boat asida mi lei haibani. Adubu boat asida John kanagumba amatabudi uba fanglamde. Asidagi John asum changlakpa matamda achauba boat adugi engine room aduda laami. Aduga engine adu start tawge haiduna tawba matamdadi boat adugi engine adudi yadabida leirami. John gi wakhanda angakpa kaya amasu faurami. Chawkhraba samudragi ipak asida matau karamna engine su yadaba boat asina mathanda mi amata su yaudabi thauduna laklibano haiba asini. Asidagi John amuk boat asida makhatana thiba horaklami. Aduga amuksu boat asigi mathakta karaktuna boat asigi anakpa samudragi imaida boat asigi mapu adu hi macha ama tawduna nga phaduna leibra haiduna yengami. John yengliba adu mafam adu aduki matik yamna leichin thajankhibana maram oiduna anakpa aduda kana leiri kari tauri haiba adu kari amata uba phanglamde. Asidagi John boat asigi control room da sangduna radio gi signal adu on tawrami. Aduga radio gi messenger da headquarter da asumna hairami. Hojik mafam asida leiriba achauba boat asi samudra asida kanagumba amatana laktuna leiramba asi aina thengnare. Kanagumbana aigi message asi tabirabadi reply pibira u haiduna asumna tawba loiraba matungda John magi boat aduda amuk magi khongchat adu makhata na chatnabagi damak achauba boat adugi mathakta kakhalaktuna mana ngasai boat adubu kiduna thamamba mafam aduda lakpa matamdadi John gi masada aduki matik yamna angakpa ama faurami. Boat achauba asida kakhalaktrinaigi mamang yamna section na kiduna thamamba magi boat macha adu hojik mafam asida leiramdre. Magi boat adu uba fangdaba asida John aduki matik yamna matha sarami. Aduga matam aduda John na akoiba aduda binocular thanduna magi boat adu tawthoktuna chatpra haiduna yengami. Adum oinamak mafam aduda karigumba amatadi uba fanglamde. Ngaihaki matung mafam aduda thajilamba leichinsing adusu loina sengdoraklami. Asidagi atiya adusu mayek sengna nungsa thoklaklami. Matam asidadi John achauba yadaba boat asida adumak leiba tarami. Matam asidadi mahak kari tawgani haiba asi masana masa mathanda gyan taramde. Adugi su mathakta mana hojik leiriba asi mafam kadaidano haibasu khangdribani. Aduna mana upai ama natraga upai ama tawduna magi leifam adu fawba chatpa pamlami. Maram asidagi mafam aduda leiriba map adubu puthoktuna mana chatkadoriba mafam amadi mana leiriba mafam asi kadaidano haiba adu khangdoknabagi damak yamna kanna honarami. Adubu hojik magi mafamda yamna luriba asi hojik mana tongduna leiriba achauba boat asi yadribani. Maram asina masana masabu kanjanabagi damak boat asibu thauduna samudragi ipak asidagi lanthokpa tarami. Maram asina John amuk engine room aduda changaktuna engine adubu start tawba yanabagi damak semjinnaba yamna kanna honarami. Aduga mafam aduda
injin adubu semnaba toolbox adubusu thengnarami asidagi John boat adubu yamna fajana semladuna start tawba yarami injin semba yaba asi John gi damaktadi aduki matik yamna haraurami asidagi boat adu adumak thauba horaklami boat asi adumak maikai amada adumak thauduna laklibani aduga magi panthung asi kadaidano haiba manasu khangjaramde asidagi amuk control room aduda sangsiduna message thaduna headquarter da contact tawnaba hotnarami adum oinamak mana thariba message adugi reply di kanagumba amatanadi pira amde asumna tawba asida hena matha saba hengalaklami asidagi John upai kari amata leitraduna boat adugi mathakta amuk kakhalaklami achauba boat adugi mathakta leiringai matam aduda John adu mapan thokninga ami asidagi mana asumna khangami mafam asida kana amata su leiba nataba sibu aduna boat asigi mathakta adumak leptuna mapan thokchalage haiduna khalami asumna leiringai matam aduda khanghaudana magi matungdagi kanagumba amana mabu boat adudagi intharaklammi asumna tawrakpa asida ising aduda tagadawbagi tawrammi adubu magi makhutna boat aduda janduna leihobana mathwai fawbadi kanjarami John boat asida yanduna leiriba matam asida mana tongliba boat asisu aduki matik yamna kanna thauribani aduga nungsitki safu akanba aduna su yanduna leiriba makhut adu nanthokhtuna samudragi imai aduda tasangadawbagi tawrammi adubu upai ama natraga upai ama tawduna mathwaibu kanjanabagi damak yamna kanna hotnarami asumna ngaihak yamna wana leiraba matungda boat mathak aduda kakhalakpa ngamlammi John gi masada haujik tawriba asi karino haiba kari amata khangjaramde asidagi matha yamna saraduna ngaihak phamduna leirami asidagi amuk mapan thokninglakladuna boat adugi manungda changlaktuna washroom aduda changa ami washroom manung aduda changlakpa matamda washroom adugi thong adu mapandagi kanagumba amana lonselakpagi makhon tarami adubu John gi wakhandadi nungsitki safuna yeibada washroom gi thong asi mathanda thingjalibani haiduna khalami John na mapan thokpa adu loiraduna washroom adudagi thoklage haiduna tawba matamdadi washroom gi thong adu hangba yadabida adumak leirami thong adugi handle adubu paiduna yamna kana hangdoklaga mapanda thoknabagi damak hotnarabasu kanagumba amana mapandagi washroom gi thong adu aduki matik yamna kana chena lonchen khibana maram oiduna upai kari amata leiramde mangonda tawriba matawasida aduki matik yamna pakhatpa amadi mipaiba kaya amasu phawrami adubu upai ama natraga upai ama tawduna magi areiba pangan puthokduna washroom gi thong asibu hangdoknabagi damak aduki matik yamna kanna hotnarami adum oinamak mana hotnajariba sing adudi kari amata upai di leijaramde washroom manung asida adumak leirabadi magi khudong chadaba soidana lakani haiduna furikhaudagi coil amabu lokthokduna handle adugi manungda thingjanduna lok adubu hangdoknaba aduki matik yamna kanna hotnajarami adubu mana tawriba sing asi adumak arembada tarami asidagi John gi wakhanda karigumba amabu khala ami adudi boat asigi manungda mana taba kanagumba atopa miyoi ama leire haiba asi aduga mafam asida magi mafamda tawriba sing asi boat manung asida leiriba misak asina tawribani haiduna khalami aduga boat asida leiriba atopa miyoi asina mabu torture kaya ama tawribani haiduna asidagi John karisu upai letraduna yamna hauna laurei aduga asumna hairei aina nangi boat asida karakliba asi nangi nafamdagi karigumba pochai amatabu huranabagi damak karakpa nate boat asida kanagumba amata leiramba udaba aduda kana leiribano haiduna adumak check tawnabagi damak lakhibani maram asina washroom asigi thong asi amuktang hangdokpiyu aduga mapanda thoklaklaba matungda adumak phajana wari sanasi haijarami John hairiba sing asi mapanda leiriba adunadi kari amata reply pira amde asidagi John amuksu makhatana asumna hairei aina hairiba sing asi asengba ngaktani maram asina nangna aibu thajau aduna washroom asigi thong asi amuktang hangtu hairami adubu John thong asi hangnabagi damak koilau lawjarabasu mapandagi kanagumba amatanadi reply kari amata pira amde asidagi John su khangla ami adudi kanagumba amatana magi thong asi mapandagi hangbiraklaroi haiba asi adubu adumak mana manung asida adumak leiba taragadi magi damak khudong thiba kaya ama lakani aduna upai ama natraga upai ama tawduna boat asigi mapanda thokpa asi mathau tarami maram asina amuk magi leijaba pangan puthokduna
thong asibu hangdoknabagidamag aduki matik yamna kanna hotnarami. John na thong asibu hangnabagidamag hanjan hotnarabasu thong asibu hangbadi upai karisu leiramde. Akoiba aduda koyeng yengakpa matamda kebil amabu leiriba adu John na urami. Asidagi cabin adubu hangdoktuna yengba matamda aduki matik yamna angakpa ama faurami. Kebil aduda miyoibagi i kaya amasu taiduna leirami ba i sing asi uba matamda magi masadasu akiba kaya ama faurami. Adubu thong asi hangdoknabagidamak mafam asida leiramba kati amabu tawduna thong adubu amuk hangnabagidamag yamna kanna hotnarami. Adubu mana hotnaba yaba hotnarabasu thong asidi kari amata hangdokpa ngamamde. Johna asumna mathawai yamna waduna leiringai matam asida manak nakna bot achouba amabu lakpagi makhol adu tarami. Matam aduda thongnau adudagi lakliba bot aduda yengba matamdadi mana leiriba bot asigi manak nakna yamna chauraba cargo ship amabu lakliba adu John na urami. Cargo ship asina lakliba maikai asi mana tongduna leiriba bot asigi mapa chap chana laami. Karigumba chauraba cargo ship asina magi bot asida thengjalakpa taragadi bot asi amang ata kaya ama thokpada natana magi punsisu mangba yana leiribani. Maram asina masabu kanjanabagidamak washroom asigi manungdagi thokpa mathau tarami. Maram asina washroom adugi thong adubu amuk hanna phakainaba aduki matik yamna kanna hotnarami. Hotnaba yaba hotnarabasu washroom adugi thong adudi mana hangdokpagi upai kari amata leiramde. Matam asida chauraba cargo ship adudi magi manaktamna adumak naksilaklami. Asidagi Johna bot asigi manungda mi leiri haiba khangnabagidamak signal amabu piba pamlami. Maram asidagi thongnau macha ama mathakta paliba aduda makok adu lithoknaba aduki matik yamna kanna hotnarami. Adubu magi makok adu thongnau macha aduda lithokpadi chalamde. Asigi matungda masada litliba furit adubu lawthoktuna ahoba adudagi makhut thingkattuna mi leiri haibagi signal pinabagidamak furit adubu koihai hairami. Adu moinamak mana tawjariba sing adu cargo ship aduda tonglakliba miyoising adunadi kari amata khanglamde. Mana leiriba maikai adu adumak tamna cargo ship adu yamna yangna thaujilaklami. Matam asida John masabu kanjanabagidamak karigumba upai amatabu leiramde. Haujik leiriba situation asidadi mana leiriba board asi khamba natraga mana board asi direction ama change tawthoktrabadi magi punsi asi haujik yamna khudong thibada tagadoribani. Kari tawgadobano khangdabana mafam aduda matha yamna sarami. Mana matha yamna saduna leiringai matam maduda thongnau maya aduda thori amabu leiriba adu urami. Asidagi thori adubu washroom manung aduda yamna thuna singsalaba matungda magi makokta idea amabu laami. Asidagi thori adu matum taduna makhut adu thongnau adudagi lithoklaba matungda yamna yangna thoduna chaliba boat adugi ising manungda ungliba pangkha adugi maikai yengduna thori adubu hundarami. Thori aduna ising manungda hek tabaga ising manungda yamna kanna ungliba pangkha aduda jesanduna boat adubu lepa horaklami. Adubu washroom manung aduda thori aduna Johngi mangaksamda yamna kanna laksilami. Thori asina yamna kanna laksinduna pangkha asida jesankhiba asida John adu sigadobagi tawrami. Aduki matik yamna kanna mangaksamda laksalakpana sor honba ngamlakamde. Asumna tawba asida John masana masabu kanjanabagidamak thori adu lawthoknaba yamna kanna hotnarami. Adubu thori aduna yamna kanna jesankhibana ma karisu upai leiramde. Asidagi manakta leiramba pot amabu sijanaduna yamna wana mangaksamdagi thori adubu lawthoktuna sigadobadagi masana masabu kanjarami. Asidagi waraduna John su washroom manung aduda taaduna leirami. Aduga Johngi wakhandasu khalami adudi mangonda thokliba thodoksinga asi magi mamang oiramadi kayamuk yamna fagani haiduna. Matam asida mana langkhiba thori aduna pangkha aduda jesankhibana yamna yangna thoduna leiramba magi boat asisu matam asida lepkhirami. Adubu boat asina leplabasu Johngi khudongthiba asidi matang asida loiba nairamde. Chauraba cargo ship aduna leptuna leiriba magi boat aduda khechalaklami. Cargo ship aduna yamna kanna khechalakpa adudagi mana leiriba boat asi aduki matik yamna kanna niklaami. Asumna boat asi yamna kanna niklakpa asida magi makok adusu boat asida jesanduna mafam aduda wanthakirami. John na mikap tholakpa matamda bathroom manung aduda ising kaya ama changsilakliba adu mana urami. Adubu John matam asida aduki matik yamna angakpa faurami. Maramdi mafam asida changsilakliba isingsing asi samudradagi changsilakpa isingdi oiramde. Asengba pure water oirami. Masina takpadi mafam asida John nataba kanagumba amana John bu kinabagidamag mafam asida thokliba thabaksing asi loina tawribani. Matam asida John amukasu miyoi adugi mafamda haijarami. Nang kanano aibu amuktang mafam asidagi thadokpiyu.
ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯣꯟꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯥꯅ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯣꯟ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯑꯃꯗꯤ ꯑꯔꯥꯝ ꯈꯣꯏꯔꯥꯡꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯁꯨ ꯃꯌꯦꯡ ꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯣꯟꯅ ꯋꯥꯁꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯁꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯏꯁꯤꯡ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯖꯣꯟꯅ ꯃꯈꯥꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤꯕꯨ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤꯗꯤ ꯁꯃꯨꯗ꯭ꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯊꯨꯝꯃꯤ ꯆꯦꯟꯕ ꯏꯁꯤꯡꯁꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯣꯟꯅꯁꯨ ꯈꯪꯉꯛꯏ ꯑꯗꯨꯗꯤ ꯉꯁꯥꯏ ꯖꯍꯥꯖ ꯑꯆꯧꯕ ꯑꯃꯅ ꯃꯥꯒꯤ ꯕꯣꯠ ꯑꯁꯤꯗ ꯁꯥꯐꯨ ꯀꯟꯅ ꯊꯦꯡꯖꯤꯜꯂꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯕꯣꯠ ꯑꯁꯤ ꯍꯧꯖꯤꯛ ꯃꯈꯨꯜ ꯑꯃ ꯍꯣꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯕꯣꯠ ꯑꯁꯤꯗ ꯑꯗꯨꯃꯛ ꯑꯍꯣꯕ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯂꯦꯞꯇꯕꯤ ꯆꯪꯉꯛꯄ ꯇꯥꯔꯒꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯕꯣꯠ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯛ ꯂꯨꯞꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯤꯗꯒꯤ ꯖꯣꯟ ꯑꯃꯨꯛꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯡꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯁꯤꯟ ꯑꯃꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯖꯣꯟꯅ ꯂꯩꯔꯤꯕ ꯕꯣꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯎꯠꯂꯛꯏ, ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯕꯣꯠ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯠꯅ ꯎꯕ ꯐꯪꯗꯕ ꯏꯚꯤꯟ ꯁ꯭ꯄꯤꯔꯤꯠ ꯑꯃꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯧꯅ ꯕꯣꯠ ꯑꯁꯤꯒꯤ ꯁ꯭ꯇꯥꯔꯤꯡ ꯑꯁꯤ ꯃꯊꯟꯗ ꯎꯪꯗꯨꯅ ꯂꯩꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯗꯨꯒ ꯖꯣꯟꯅ ꯂꯩꯔꯤꯕ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯄ ꯃꯇꯝꯗ ꯃꯈꯥꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯄꯅ ꯏꯁꯤꯡ ꯑꯁꯤ ꯍꯦꯟꯖꯤꯟꯅ ꯊꯨꯝꯖꯤꯟꯕ ꯍꯦꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯖꯣꯟꯒꯤ ꯃꯁꯥ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯃꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯨꯝꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯗ ꯖꯣꯟꯅ ꯇꯣꯡꯂꯤꯕ ꯕꯣꯠ ꯑꯁꯤ ꯈꯔ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯣꯠ ꯑꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯈꯔ ꯊꯣꯛꯄ ꯑꯁꯤꯗ ꯖꯣꯟꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯖꯣꯟꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯅ ꯍꯦꯟꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕꯗꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯔꯤꯕꯗꯤ ꯃꯥꯒꯤ ꯃꯃꯥꯏꯗꯨꯃꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯁꯤꯟꯗꯕꯤꯗ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯥꯎꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯣꯟ ꯃꯁꯥꯅ ꯈꯪꯖꯔꯝꯃꯤ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯣꯏꯗꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯊꯣꯡ ꯑꯗꯨꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯖꯣꯟꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯂꯨꯞꯇꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯍꯦꯟꯗꯜ ꯑꯗꯨ ꯄꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨꯒꯤ ꯍꯦꯟꯗꯜꯗꯨ ꯄꯥꯏꯗꯨꯅ ꯂꯣꯛ ꯑꯗꯨ ꯍꯥꯡꯂꯨꯕ ꯑꯗꯨꯗꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯁꯤꯡꯒꯤ ꯁꯥꯐꯨ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯗꯨꯅ ꯖꯣꯟ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯖꯣꯟꯅ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯕꯣꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯅ ꯉꯁꯥꯏ ꯃꯈꯩ ꯃꯅꯨꯡꯗ ꯂꯩꯔꯨꯕ ꯑꯗꯨꯗ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯔ ꯍꯣꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯣꯟꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯅꯥꯒꯨꯝꯕ ꯑꯁꯤꯅ ꯃꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯇꯣꯔꯆꯔ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕ ꯇꯣꯔꯆꯔ ꯑꯁꯤꯗ ꯖꯣꯟ ꯃꯁꯥꯅ ꯈꯥꯡꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯥꯅ ꯇꯣꯡꯂꯤꯕ ꯕꯣꯠ ꯑꯁꯤ ꯏꯁꯤꯡ ꯀꯌꯥ ꯑꯃ ꯕꯣꯠ ꯑꯁꯤꯗ ꯍꯣꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯣꯠ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯕꯣꯠ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯂꯩꯕ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃꯕꯨ ꯂꯥꯛꯑꯝꯃꯤ꯫ ꯕꯣꯠ ꯃꯈꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯕꯣꯠ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯌꯥꯔꯕꯦꯒ ꯑꯃꯗꯤ ꯋꯥꯁꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯇꯧꯗꯨꯅ ꯔꯥꯐ ꯃꯆꯥ ꯑꯃꯕꯨ ꯁꯦꯝꯃꯝꯃꯤ꯫ ꯔꯥꯐ ꯑꯗꯨꯗ ꯃꯥꯅ ꯇꯣꯡꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗꯧꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯕꯣꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯣꯏꯅ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯆꯪꯒꯗꯧꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯁꯥꯖꯔꯤꯕ ꯔꯥꯐ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨꯗ ꯂꯪꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯐ ꯑꯗꯨꯗ ꯃꯥꯅ ꯕꯣꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤꯅꯤꯠ 5-10 ꯇꯣꯡꯗꯨꯅ ꯂꯩꯕ ꯃꯇꯝꯗꯗꯤ ꯍꯥꯟꯅ ꯃꯥꯅ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕ ꯕꯣꯠ ꯑꯗꯨ ꯍꯥꯟꯅ ꯆꯪꯂꯛꯈꯤꯕ ꯂꯦꯚꯦꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡꯗꯣ ꯍꯦꯟꯒꯠꯇꯕꯒꯨꯝ ꯕꯣꯠ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯂꯨꯞꯊꯗꯕꯤꯗ ꯍꯥꯟꯅꯒꯤ ꯆꯥꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯑꯗꯨ ꯖꯣꯟꯅ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗꯒꯤ ꯖꯣꯟꯒꯤ ꯃꯀꯣꯛꯇ ꯑꯃꯨꯛꯁꯨ ꯈꯜꯂꯛꯑꯝꯃꯤ ꯑꯗꯨꯗꯤ ꯔꯥꯐ ꯑꯁꯤꯗ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯕꯣꯠ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯁꯤꯠꯇꯣꯛꯇꯨꯅ ꯍꯣꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯁꯦꯝꯖꯤꯜꯂꯒ ꯕꯣꯠ ꯑꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯁꯤꯗꯒꯤ ꯕꯣꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯇꯨꯅ ꯕꯣꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤꯕꯨ ꯆꯪꯂꯛꯇꯅꯕꯒꯤꯗꯃꯛ ꯕꯣꯠ ꯑꯁꯤꯒꯤ ꯑꯍꯣꯕ ꯃꯐꯝꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯁꯦꯝꯖꯤꯜꯂꯝꯃꯤ꯫
ꯑꯗꯨꯒ ꯕꯣꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯄꯝ ꯃꯆꯥ ꯑꯃ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯣꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯩ ꯑꯇꯣꯞꯄ ꯌꯥꯗꯕꯁꯤꯡ ꯑꯗꯨꯕꯨꯁꯨ ꯖꯣꯟꯅ ꯂꯣꯏꯅ ꯁꯦꯝꯖꯤꯜꯂꯝꯃꯤ꯫ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯣꯟꯅ ꯔꯦꯗꯤꯑꯣꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯔꯦꯗꯤꯑꯣ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯄꯥꯎ ꯀꯌꯥ ꯑꯃ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯔꯦꯗꯤꯑꯣ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯑꯝꯗꯦ꯫ ꯑꯁꯨꯝꯅ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯐꯪꯂꯛꯇꯕ ꯑꯁꯤꯗꯒꯤ ꯖꯣꯟ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯕꯣꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯞ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯦꯞ ꯑꯗꯨꯗ ꯃꯥꯅ ꯆꯠꯀꯗꯧꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯅ ꯃꯦꯞ ꯑꯗꯨ ꯑꯗꯨꯃꯛ ꯌꯦꯡꯖꯔꯕꯁꯨ ꯃꯥꯅ ꯍꯧꯖꯤꯛ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯕꯣꯠ ꯑꯁꯤꯗꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯃꯐꯝꯁꯤꯗꯒꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯕꯤꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯖꯣꯟꯅ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯔꯥꯞꯄꯗ ꯕꯣꯠ ꯑꯃ ꯂꯥꯛꯄ ꯑꯗꯨ ꯖꯣꯟꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯣꯟꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯔꯥꯐ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯕꯣꯠ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯕꯣꯠ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯃꯥ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯑꯁꯤꯗꯒꯤ ꯔꯞ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯥ ꯕꯣꯠ ꯑꯃ ꯂꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯆꯤ ꯂꯦꯡꯗꯕꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯕꯣꯠ ꯑꯗꯨ ꯖꯣꯟꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯊꯧꯖꯤꯜꯂꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯕꯣꯠ ꯑꯗꯨꯅ ꯊꯧꯖꯤꯜꯂꯛꯂꯤꯕ ꯑꯗꯨ ꯖꯣꯟꯅꯁꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯣꯟ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯥꯅ ꯇꯣꯡꯂꯤꯕ ꯔꯥꯐ ꯑꯗꯨ ꯑꯇꯣꯞꯄ ꯂꯥꯛꯂꯤꯕ ꯕꯣꯠ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯕꯣꯠ ꯑꯗꯨ ꯍꯦꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯡꯅ ꯀꯟꯅ ꯊꯧꯖꯤꯜꯂꯛꯄ ꯍꯦꯜꯂꯛꯑꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯣꯟꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯔꯥꯐ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯣꯡꯗꯨꯅ ꯂꯩꯔꯕꯗꯤ ꯃꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯕꯣꯠ ꯑꯁꯤꯅ ꯇꯛꯈꯥꯏꯗꯨꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯣꯠ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯔꯥꯐ ꯑꯗꯨꯗꯒꯤ ꯖꯣꯟ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯣꯛꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯇꯣꯡꯂꯛꯈꯤꯕ ꯔꯥꯐ ꯑꯗꯨꯗꯤ ꯕꯣꯠ ꯑꯗꯨꯅ ꯂꯣꯏꯅ ꯇꯛꯈꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯖꯣꯟꯅ ꯑꯃꯨꯛꯁꯨ ꯈꯜꯂꯛꯑꯝꯃꯤ ꯑꯗꯨꯗꯤ ꯃꯇꯝ ꯑꯁꯤꯗ ꯃꯥ ꯏꯔꯣꯏꯗꯨꯅ ꯑꯣꯏꯅ ꯕꯣꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯇꯝ ꯈꯔ ꯏꯔꯣꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕ ꯕꯣꯠ ꯑꯗꯨ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯖꯣꯟ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯥꯅ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕ ꯕꯣꯠ ꯑꯗꯨꯗꯤ ꯃꯥꯅ ꯃꯇꯝ ꯈꯔ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯕꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯌꯥꯝꯅ ꯅꯛꯅ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯣꯟꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯕꯣꯠ ꯑꯁꯤꯅ ꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯕꯣꯠ ꯑꯁꯤꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯖꯣꯟꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯥꯅ ꯑꯗꯨꯃꯛ ꯏꯁꯤꯡ ꯑꯁꯤꯗ ꯂꯩꯗꯨꯅ ꯕꯣꯠ ꯑꯁꯤꯗꯗꯤ ꯁꯨꯡꯀꯥ ꯀꯥꯈꯠꯂꯔꯣꯏ, ꯁꯤꯔꯕꯁꯨ ꯏꯁꯤꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯖꯣꯟꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯖꯣꯟ ꯑꯗꯨ ꯏꯔꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯇꯥꯁꯜꯂꯛꯄ ꯑꯗꯨꯗꯗꯤ ꯏꯁꯤꯡꯒꯤ ꯇꯦꯝꯄꯦꯔꯦꯆꯔ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯦꯝꯊꯔꯛꯇꯨꯅ ꯌꯥꯝꯅ ꯏꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯃꯈꯥ ꯑꯗꯨꯗ ꯗꯣꯜꯐꯤꯟ ꯀꯌꯥ ꯑꯃꯁꯨ ꯏꯔꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯕꯣꯠ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯖꯣꯟ ꯑꯗꯨ ꯑꯁꯨꯝ ꯏꯁꯤꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯕꯗꯒꯤ ꯑꯏꯪꯕ ꯑꯗු ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯕꯣꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯕꯨ ꯁꯨꯞꯀꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯖꯣꯟꯅ ꯑꯃꯨꯛ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯇꯨꯅ ꯕꯣꯠ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯣꯟꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯃꯇꯧ ꯑꯁꯤꯗ ꯖꯣꯟ ꯃꯁꯥ ꯃꯊꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯔꯝꯃꯤ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯥ ꯃꯐꯝ ꯑꯗꯨꯗ ꯃꯊꯥꯁꯨ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯀꯥꯆꯤꯜ ꯑꯃꯗ ꯊꯣꯛꯄ ꯌꯥꯕ ꯁ꯭ꯇꯣꯔ ꯔꯨꯝ ꯃꯆꯥ ꯑꯃꯕꯨ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯕꯣꯠ ꯃꯊꯛ ꯑꯗꯨꯗ ꯊꯣꯛꯄ ꯌꯥꯕ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯃꯕꯨ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯣꯟꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯁꯤꯗꯒꯤ ꯇꯧꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯣꯟꯅ ꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯗꯨ ꯖꯣꯟꯅ ꯍꯥꯡꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯃꯛ ꯃꯈꯥꯗ ꯍꯟꯖꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯖꯣꯟꯅ ꯍꯟꯖꯟ ꯍꯣꯠꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯦꯠꯅ ꯁꯤꯜ ꯇꯧꯁꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯛꯄ ꯑꯗꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯖꯅ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯛꯁꯤꯖꯦꯟꯒꯤ ꯂꯦꯚꯦꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯦꯝꯃꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯖꯣꯟ ꯁꯣꯔ ꯍꯣꯟꯕ ꯃꯇꯝꯗꯁꯨ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯣꯟ ꯃꯁꯥꯅ ꯈꯪꯖꯔꯝꯃꯤ ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯕꯣꯠ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯑꯗꯨꯒ ꯕꯣꯠ ꯑꯁꯤꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯥꯏꯂꯦꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯁꯜꯂꯛꯂꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯖꯣꯟꯗꯤ ꯑꯣꯛꯁꯤꯖꯦꯟꯒꯤ ꯂꯦꯚꯦꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯦꯝꯊꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥ ꯑꯗꯨ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯗꯨꯅ
ꯋꯥꯟꯊꯒꯗꯧꯕꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯊꯣꯡ ꯑꯗꯨꯗ ꯃꯈꯣꯜ ꯑꯃꯕꯨ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯖꯣꯟꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯄꯥꯟꯗ ꯂꯣꯛ ꯇꯧꯁꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯗꯒꯤ ꯖꯣꯟ ꯕꯣꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯄ꯭ꯔꯞ ꯆꯦꯟꯈꯠꯂꯛꯂꯝꯃꯤ ꯃꯥꯅ ꯕꯣꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯥꯏꯂꯦꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯑꯥꯏꯂꯦꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯁꯤꯗ ꯖꯣꯟ ꯃꯁꯥꯗ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯃꯥꯕꯨ ꯇꯣꯔꯆꯔ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯁꯤꯗꯒꯤ ꯖꯣꯟꯅ ꯑꯥꯏꯂꯦꯟ ꯃꯅꯨꯡ ꯑꯁꯤꯗ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯕꯨ パꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯕꯨ ꯂꯛꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯦꯇꯦꯛ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯕ ꯖꯣꯟꯅ ꯎꯔꯝꯗꯦ ꯑꯗꯨꯒ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯨꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗꯤ ꯃꯤ ꯐꯥꯎꯕ ꯇꯥꯗꯕ ꯑꯥꯏꯂꯦꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯖꯣꯟꯅ ꯑꯥꯏꯂꯦꯟ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯕꯣꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯕꯣꯠ ꯑꯗꯨ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯊꯧꯔꯒ ꯂꯩꯔꯤꯕ ꯑꯗꯨ ꯖꯣꯟꯅ ꯎꯔꯝꯃꯤ ꯑꯁꯤꯗꯒꯤ ꯖꯣꯟꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯣꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯑꯁꯤ ꯏꯚꯤꯜ ꯁ꯭ꯄꯤꯔꯤꯠ ꯄꯋꯥꯔ ꯑꯃꯁꯨ ꯕꯣꯠ ꯑꯁꯤꯗ ꯌꯥꯎꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯖꯣꯟꯅ ꯈꯪꯉꯝꯃꯤ ꯑꯗꯨꯒ ꯕꯣꯠ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯤꯕ ꯑꯁꯤ ꯃꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯃꯨꯛ ꯐꯥꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯖꯣꯟꯅ ꯈꯪꯂꯝꯃꯤ ꯑꯁꯤꯗꯒꯤ ꯖꯣꯟꯅ ꯃꯥꯅ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯑꯋꯥꯡꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯅ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯇꯣꯞꯄ ꯑꯥꯏꯂꯦꯟ ꯑꯃꯕꯨꯁꯨ ꯂꯩꯔꯤꯕ ꯑꯗꯨ ꯖꯣꯟꯅ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯥꯏꯂꯦꯟ ꯑꯁꯤda ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯤ ꯖꯣꯟꯅ ꯐꯖꯅ ꯎꯕ ꯉꯝꯂꯝꯗꯦ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯑꯥꯏꯂꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯖꯣꯟ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯖꯣꯟꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯖꯣꯟꯅ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯊꯣꯛꯂꯛꯈꯤꯕ ꯃꯐꯝ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯕꯣꯠ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯖꯣꯟꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯔꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯖꯣꯟ ꯃꯥꯒꯤ ꯃꯃꯪ ꯑꯃꯔ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯖꯣꯟꯒꯤ ꯃꯁꯥꯗ ꯂꯣꯏꯅ ꯐꯥꯎꯔꯤꯕꯅꯤ ꯑꯁꯦꯡꯕꯃꯛꯀꯤ ꯖꯣꯟꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯖꯣꯟ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯗꯁꯨ ꯖꯣꯟꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯑꯃꯗꯤ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯏꯚꯤꯜ ꯁ꯭ꯄꯤꯔꯤꯠ ꯑꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯀꯔꯤ ꯀꯔꯝ ꯇꯧꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯨꯚꯤ ꯑꯁꯤꯗꯁꯨ ꯇꯥꯛꯊꯣꯛꯇꯦ ꯑꯗꯨꯒ ꯃꯨꯚꯤ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯖꯣꯟꯒꯤ ꯃꯁꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯅꯧꯅ ꯊꯦꯡꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝ